Pau. Numit Nifu Mangani Chatagadaba Electors Verification Program Tongan ba District Singda Hodokre. Lai Kitrabi Baby Snagi Yung Gimio Sing Police na Fana Honare Hariba Wafamasi, Yumpom Yaudabani Hana Infal West SP, K Mega Chandra na High Cray. Baby Sanami Sigi Mayokta Miyam na Chief Minister and Biren Amade Principal Landoni Gimitam May Thado na Kongzang Sangsin Cray. Kung Nipan gi General Strike sa wat na bawarip na Cray. Amade Anganwadi Center Sing Monitoring Committee Siyam Duna Yengsinba Horagani Haina Chief Minister and Biren na Fondo Cray. Times of Manipur News Ming Tabiri Bapuno Po Elizabeth na Taram Nokchari, Hauzimiam the Pau Sandok na Pizari. Manipur da Laiba Voter Kudimak Po Verify Tongnaba Pandamda Ngasidagi Hauna, Numit Nifu Mangani Chatagadaba Electors Verification Program, Ngasi Lamfelpata Laiba CEO Complex sa Hodokray. Lamda Masigi Voter Kudimak Aina Yaba Voter Ama Ohinba, Voter Amagi Chapchaba Mari Makong Chumna Lehenba Amade, Chahi Suraba Mipum Kudimak Bot Hadabagi Hakpi Nabagi Damag, Ngasigi Program asi State Level Gitakta Pakat Pane. Ngasigi program asi mai pakpa ama oina bagi damag outdoor campaign oina su chathagadabani amade Manipur da punna Common Service Center Chatruka Humfutarok laiduna mipum khudimakta kanaba pigadabani. Ngasigi program asina mipum khudimak verify tawduna masa masagi achumba details sing hapnaba manak nakpada CSC natraga internet ki khuthangda www.nvps.in da changduna masa masagi verify tawbagi khudong chabasu pigadabani. Ngasigi program aduda Manipur gi Chief Electoral Officer PK Singna ngasigi pandamasi thongna bahona bada miyam gi thongdang chauna lei Manipur gi tampak lamda punna CSC chamri leiriba sina tampaki oina di 100% verify tawba ngamgani khali amadi chingi oina su angamba thakta hotna duna mipum khudimak verify tawna ba hotna gani haikhi. Or the latest water, telephone, electricity, gas connection bill for that address, either in the name of the applicant or in the name of their parents or near relatives. Now, if you give this document, this will be uploaded as a proof of verification done by the voters. Earlier, we used to do this exercise only in the SDO offices, DC offices, about 50 of them. This time, about 750 test points are there. So the voter just needs to walk out, go to about half a kilometer, go to the Common Service Center with one of these documents and get the verification done. We are now going in a campaign mode for issuing new PVC color epics with security features. This is the right time that people can give their colored photographs and apply for a new photo iCard. It will be a proper smart card, it will be an epic PVC epic with their photo with the latest address, and they can use it elsewhere also. The days of that black and white epic is over. Most voters, some of them have lost the epic also, they don't know what to do. This is the right time to apply for the epic and take it. Amaromda Bisnupur District Electors Verification Program and Mega Million Isingani Taramapan District Asigi Mini Secretariat DC Conference Holda ngasi hongdokray. Thoramaduda District Asigi DC Nita Arambam IAS SP Priyadarsini Laishram amasung District Asigi District Level Officer Singh Mahiroi Singh Susaruk Yaki, Thoramaduda Sangai Artists Association gi Artist Hemchan Haubi Zambu, District Asigi Voter Icon Oina Khan Kibaga Loinana, District Asigi Kendra Taruktagi, Mahiroi Ani Kangatuna Puna Mahiroi Tarani Toida, Campus Ambassador Oina Hapki. Thoramgi Saruk Ama Oina Ngasidagi Horaga October Tara Manga Fauba Chathagadoriba, Voter Verification Samasung Voter Correction Su Tauba Hoki. District Asigi DC Nita Arambamna Kudong Chaba Mafam Yenglaga Manak Nakpa Common Service Center Natraga SDO Office Voter Verification Amasung Voter Correction Tauba Yaragani Haiki. Jiribam District Oinasu District Asigi DC Office District Election Officer Jiribam District Nasinduna Electors Verification Program Hongdokray ngasi Thauramadu Saruk Yakiba Jiribam District Deputy District Election Officer Bungba Maibam Nahai
Program asida electors singna pairiba electoral card yauba details sing adu asoiba yauragadi chumthoknabagi tanja ama pibani. Electoral card yauriba details sing asi chumthoknabagi medium khara lei ahanbada NVSP portal haiba election commission ki website ta changlaga semba ani shubada voter helpline mobile apps ahum shubada district khudingi election commission na identify toba common service center CSC sing amadi electoral registration officer ERO की ऑफिस सिंगदा चटलगा नत्रगा पर्सन विद डिसेबिलिटी सिंगी ओइना वोटर हेल्पलाइन नंबर 1950 दा कॉल तौरगा असोइबा लेबा सिंग अदु सेंबा याबगी खुदोंग चाबा अदु पीनबा इलेक्शन कमीशन ऑफ इंडिया की प्रोग्राम अमनी हाइखी मदु इन मिंग गुंबा अदगिदी फादर की नत्रगना हस्बैंड की मिंग नत्रगना डेट ऑफ बर्थ मसीगी सिदा अखोगी अरानबा असोइबा यावरगदी मदु चुमतोपियु ओइना अखोइना मीडियम खर ले मदु चुमथोंना बाहाय तारे Laikhidrabi baby sanagi yumgi miyoi sing police na fana ba honare hariba wafam asi yumfam yaudabane misi aduga mari lainana chathariba investigation ki saruk ama oina yumgi miyoi sing wari sanaba fauba miyoi kharana lana puthoktuna irang sagatpaga loinana police department bu miyam gi mangda lana uhana ba honare haina Imphal West ki SP K Megachandra na haikhre hiramasiga mari lainana ngasi Imphal West SP ki conference hall da pangthokiba paugi mifam amada SP na makha taraduna baby sana misi asi ki tangda police department ki maikaidagi investigation asi manung mapan una chathari hauzik fawbada witness nifu jawan laukhre miyoi manga fakhre JSC ga su manga rak wari sanakhre makha ta na su khangning lairagadi SP ki office ta laktuna investigation ki matangda khangbiba yagani madu natadana aina yadaba ban kausinduna praja miyam da khudong chadaba thokhan banade investigation asida khurok thanghan banatana kanaba amata piroi Hayeng ay autagi hauduna kauriba ban asi miyam gi khallaga handokpiu ban kaubana waroishin purak pangamloi madugi mahutta table talk tawduna wakhal taminasi madugi damak police department ki thong launa hangduna leiri case yamna open ended oiba chhatra sangsan mayam ama koi ngarang da so dum phaminei adigi de adum masi kautana UCM amuko koi civil society mayam lakpidana kari kari lege adudi adana tawraga gyan tana sangsinaba sida mi manga tarana adum potse direl tongna bohna bagi mami amatai statement loge su masi cooperation khitang wa len khoi chatlaga ngarang tawbani adu yum thong lo laga leire kanam ta leite haba media gi mayam ama lai phajana courtly khoi mi phaba amta leite phasu phade yum changa statement kha lodaba yadre maramdi group of people kharana wrong propaganda sanara leire je khoine achau evidence leire bogi मधु मेडियादा हेक्ट मी फाग्रे हाइरी फारगदी कोई एरेस्ट तौरगा कया जेल दा थाजिनब्रा नत्रगना कोर्ट पुथोकब्रा अदुम सी अदुम इलाई लाइबे एविडेंस की वाने मसीगी मरक्सिदा बन कौबसे मरम चादब्रा दना आई थमजगे मियोय खरगी प्रोपगंडा दा लेबाक प्रजा मयाम वामिनबगी थबकसे तौगुमसे दना आई हाइजगे Chief Minister Biren amadi Senate Robert ki principal Landoni ki mitam mai thaduna miyamna khongjang sangsinkhre ngasi nungthil thangmaiban sinam lekai amadi yumnam lekai ani ki apunba mairapai bisingna sinam lekai da sangsin ki ba khongjang adada leikhidраbi baby sana misi gi achumba wayal fangalu haiba kholau kaya lauki khongjang adu da saruk yakhiba thangmaiban sinam lekai mairapai bi gi advisor sinam romana baby sana misi gi asengba wayal fangna ba changsiliba khongjang asibu miyam da lana uhana ba lengak na honariba si laibak thibani Khongjang sangsiliba sing fazilaga miyam gi ihau lep kadabanate awaba taraba imung manung gi miyoi sing fanaba koitan tanabadagi ngasi yumda leiba ngamdaduna lanjena khrei lengak ama leiriba si miyam bu ngak senabani hairaga miyam da awaba piba si angak papue JSC ki miyu sing fazinduna jail da leriba miyoi sing hakchang gi fibam soksilaklaba fawba tumina leisinba yaningde case asi CBI da sinagani hairaga ngasi fawba sinadana thamliba karigino haina lengak ta hangkhibaga loinana hayengdagi chathagadoriba general strike asi Manipur miyamna sogat pinabasu appeal tawkhi Bibisnagi imung manungda sarkar na koitan tanadana lebam chabam khangdadana ngasi yum cholonjandana jeliba dharmagi wangwadani makoina tawriba khongthang asi amadi loina na je shigi mioi kaya ama nupa nupi khaktana phana na bahona rakpada akoi yumthong khuding makta thiba humbagi thabak satharakpa masibu su aikoina pende hayengi banasi sogat piu amadi punna sogat minasi haiba wafam basi akoi media gi thongda thamjari loina na ngasi dagi
ꯑꯊꯦꯡꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟ ꯊꯧꯔꯥꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯈ꯭ꯔꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯗꯥꯡꯅꯤ ꯈꯜꯂꯒ ꯑꯃꯗꯤ ꯖꯦꯁꯤꯒꯤ ꯀꯟꯚꯦꯅꯔ ꯃꯌꯥꯝ ꯑꯃ ꯐꯥꯈ꯭ꯔꯕꯁꯨ ꯖꯦꯁꯤ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯐꯥꯈ꯭ꯔꯁꯨ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯗꯅ ꯂꯝ ꯂꯝꯗꯒꯤ ꯆꯣꯡꯊꯣꯛꯄꯤꯔꯛꯎ ꯑꯃꯗꯤ ꯕꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯊꯝꯖꯔꯤ अंगनवाड़ी सेंटरसिंग निंथीना चलाइरिब्रा अमदी दरकार ओइबा चिंजाकसिंग पीरिब्रा हाइबेगी मतंगदा मॉनिटरिंग कमिटी सेमदुना येंगसिनबा हौरगनी हाइना चीफ मिनिस्टर एन बिरेना फोंदोखरै वाफम असी ngasi चिंगमैरोंगदा लेबा ट्रैवल रिसर्च इंस्टीट्यूट की हॉलदा पांगथोकपा पोषण मा नेशनल न्यूट्रिशन मंथ 2018 हौदोकपगी थौरमदा फोंदोखिबनी मणिपुर सरकार की डिपार्टमेंट ऑफ सोशल वेलफेयर न सिंधुना पांगथोकपा लॉन्च तौबगी थौरम अदुदा एग्रीकल्चर मिनिस्टर वी हंखालियन प्लानिंग की डेप्यूटी चेयरमैन एस राजेंसु सरुक याखी पोषण अभियान की मखादा सेप्टेम्बर था अमा चुपना चथगदबा नेशनल न्यूट्रिशन वीक हौदोकलदुना चीफ मिनिस्टर एन बिरेना मिरोलिबा ममासिंग अमदी पिकलिबा अंगांगसिंग मची ओइबा चिंजाक पिजबा हाइबसी यामना तंगाई फदे भारत की प्राइम मिनिस्टर नरेंद्र मोदी ना कुमजा 2019 की मार्च हौदोखिबा पोषण अभियान की मखादा सेप्टेम्बर था असिमा मची ओइबा चिंजाक पिजनबा न्यूट्रिशन वीक असे यामना मरु ओइबा तौदबा यादबा अमनी मिरोनबिसिंगदा मची ओइबा चिंजाक पिजदबा तारबदी ममा अमदी पोकदबा अंगांग अदु अफबा ओइरोय अमरोमदा पिकलिबा अंगांगसिंग असिदा दरकार ओइबा चिंजाक पिजबा हाइबसी यामना तंगाई फदे मरम अदुना था अमा चुपना पालन तौदुना मियामदा अवेयरनेस पीबा अमदी अंगनवाड़ी सेंटर खुदिमक्ता लेरिबा अंगांगसिंगदा मची ओइबा चिंजाक पिजनबा होनबनी सरकार असिना अंगनवाड़ी सेंटर सिंगदा अहेनबा मीटिंग चंगबा हौरगनी ब्लॉक अमदी डिस्ट्रिक्ट लेवल की ओइबा डिस्ट्रिक्ट लेवल मॉनिटरिंग कमिटी अमस अथुबदा सेमनबा होनरगनी कमिटी असिना अंगनवाड़ी सेंटर सिंग असी निंथीना थबक तौरब्रा हाइबसी कुपना येंगसिनगनी सेंटर सिंग असिगी ओइना व्हाट्सएप ग्रुप अमा हांगलगा सेंटर अदुदा तौरिबा थबक सिंग अदु ग्रुप असिदा थागतनबा होनसी हाइखी हक्सांग फरोय करिगे इमागी खोमलांग दु पिथागनी अंगांग सिंगना ngasi masang thokpa mating leiba generation ama semanga दरकार वरिस भान की भाड़ा अमुक ट्यूशन की भाड़ा अमुक स्कूल की फी अमुक तब मतगी खितंग इंखोल थोचरीब प्रॉफिट खर फंगाकान ममा होना चागदब और मचा होबी मोद पीजगदबसे स्कूल की फी थीबग भान की भाड़ा थीबग चतरे अंगनवाड़ी सेंटर इचासिंग करी पीजरीगे सोशल वेलफेयर दगी पीरइब चाननबगी चेंग चाकसी क्रमायन पीरइगे मनमदु नहावाय अखोय इमा होयना अखोयद उपाय लेतेना पोरखिब अदुई मनम चेन बसिंगदु ओइरिब्रा नत्रगना अफब ओइरब्रा क्रमाय तौगे न चिंबा मदुगी अखोय मंथली था खुदिंगी रिव्यू तौननबा डिस्ट्रिक्ट लेवल की कमिटी अममम अदुगा ब्लॉक लेवल की कमिटी अममम याम थुन सेमगा कोई मदुगी व्हाट्सएप ग्रुप अम हांगाकांदा पीरिबा सोशल वेलफेयर की खुदांगना तौरिबा वीविंग सेक्शन की वीवर्सिंग की द पीरिबा खुदोंचाबा सिगी मयाम सिगे एडवांटेज लोबियो थौरम अदुदा सरुक याखिबा सोशल वेलफेयर की डायरेक्टर एनजी उतमना हाकिबदा ममा अमदी पिकलिबा अंगांगसिंगदा मची ओइबा चिंजाक पिजनबा अमदी मसा मउ फना थमनबा पाइखतपा थौरांग अमनी चाही खुदिंगी सेप्टेम्बर था असिना हारिबा पोषण मागे पालन असी तौदुना मियामदा खंगहनबा होनबनी हाखि पोचिना करमाइना आंगांगदा मची ओइबा चिंजाक पीगदगे हाइबदु खक्तनी अखोय मसेन खंगमिनगदौरिसे अदु खंगमिनरबा मतुंगदा इचादुदा नुंसीना तपना इंगना पिजबीबा मदुना अखोयगी तुंगी समाजसी तिंजंग काइजंगदबा अफब समाज अमा ओइबदा सोइदना मतेंग पांगनी अदुना लैरिबा मेसेज सी ngasi अखोय मफमसिदा पुल्लिबा मिपुम खुदिंगमकना ऑनरेबल चीफ मिनिस्टर की मियेंग मखादा अखोय पुन्ना वासक मिनरगा हाइरिबा मेसेज से अखोयगी लेपाक पुंजाव थिन्ना आइगी लेकाइदा संदोगा लैरिबा मिपुम खुदिंगदा मतेंग पांगमिनरगा मसा मउ फबा तिंजंग काइजंगदबा समाज अमा ओइहलसी सोशल वेलफेयर डिपार्टमेंट की ऑफिशियल सिंह ICDS की ऑफिशियल तोंगान तोंगानबा अंगनवाड़ी सेंटर दगी लाकपा वर्कर सिंह लॉन्च तौबगी थौरम अदुदा सरुक याखी थौरम अदुगा मरी लेनना पुन्ना वासक लौमिनबा अमदी लाइबक थीबा थौदोक अमदा अपोकपा लेखिद्रबा अमदी ममिसु उद्रबा उखोंग सांगदगी KS बिजियादा सरकार की माइकैदगी महाका चानबा थबक अमगी अपॉइंटमेंट ऑर्डर सु खुसिनखी
Paugi Marakta Natin Mabre Amalogzari. Holdings Private Limited की Smart Universal Academy बो अगस्त की तांग तरा निपाल दा होटल ताज वेस्ट एंड बेंगलुरु दा ब्लाइंड विंग इंडिया न सिनबा इंडिया एजुकेशन अवार्ड 2019 ये तोपगी थोरम दा बेस्ट डिजिटल स्कूल विथ CSR इनिशिएटिव इन मणिपुर 2019 हाइब अवार्ड अमदी तांग कुंगनी थोय दा दिल्ली की ताजमहल होटल दा इंटीग्रेटेड इचिवर्स न सिंदुना पांगतोखिबा 10th नेशनल एजुकेशन एंड बिजनेस समिट 2019 दा स्कूल असी की प्रेसिडेंट डॉक्टर नारिंगुम समरजित सिंह दा नेशनल एजुकेशन एक्सीलेंस अवार्ड 2019 पिराकोदा ngakoi leitna nungai फोंदोकचरी मणिपुर इहान हानबो ओइना लमजिंग ज्वेलरी ना मार्केट फंग सना मयाम सिगी क्वालिटी चेक तौबगी खुदोंग चाब पिजरी अदोम की लेजरीब सनाद यावरिब एलोय अमद एलिमेंट्स कयागी चांग मरिक चुमना एक्यूरेट क्वालिटी अमदी क्वांटिटी गलोइना खंगनब ngamlagani लमजिंग ज्वेलरी न पिजरीब खुदोंग चाब असि लौबिहौ अदोम की सना अदु सेंगी नत्रग सेंगदे हाइबगी चिंगनाब अदु कोखनबियो अकुप मरोल की दमक लमजिंग ज्वेलरी दा लेंगसिनबिरउ लमजिंग ज्वेलरी good quality is our priority. Break matung da taram nokchari Churachandpur district ki manung chanba singhata miyoi ama chingnaningai oiba mawngda thori yanduna siram lei thogdo adugi matangda khoisauna raba miyamna police station da thomjan khibaga loinana lambi thingduna khongjang sangsinkhrai thogdo asigi matangda police amadi thogdok thofam ki akoibada leiba miyamdagi fangba paw ki matung inade ngarang numidang Churachandpur ki singhat police station ki manung chanba S Vengnam dagi ginlam mullam ngasi ayuk khul adugi umang amada leiba Nepali amagi sangolda chingnaningai oba mawngda thori yalaga siduna leiramkhibani hairi paw asina hai leihidraba ginlam munlo ngarang numidang fizam setuna lakpa singhat police station gi SI bank monat luchingba kangbu amana masagi mayumdagi nisa chaba amadi yonbagi maranda mahaki macha aniga loinana fakhi Madugi matungda mahak police na thadorakpadagi mayumda laklamlaga thokhibadagi thiba khangdana leiringai ngasi thori yalaga siduna leiramkhibani mahak ki asi bahak chang hek fangbaga matam ikan kanadana kunja singna ginlam mullo police na ka henba thawong chathabadagi sikhibani haiba haina irang haurakpaga loidana singhat police station da thomjin ba yauna miyamna lambi thingbagi khongjang sangsinki hairi Thabum ama chupna chathagadaba chamaga kunhumdoi shiba lamyanba jananeta hizam irabot ki ningsing palan thoram ngasidagi Manipur longmi lupna sinduna Imphal West BT Road Rupmahal tengda leiba irabot babanda ngasidagi haukrei ningsing kumonga mari leinana hongdokpagi thoram aduda Communist Party of India gi State Secretary Combat L Sotin Kumarna ngasi tangdu laita draba Manipur lamdam asi karigumba ingchikpa mara chetpa lamdam ama ohensi haibagi ama tangairaba pandam haizarabadi Layoi kraba luching purel jananeta hizam irabot ki wakholon ngasigi mirolna inba yamna tangai fade Paliba BJP lenga ki sasana sidi Communist Party of India na yaning de haki ngasi pangthokiba thoram aduda lomi loop amade CPI ki luchingba kaya ama su saruk yakhi mase yamaru oina suriba nomiba otpiraba miyamgi mapung oiba wafam kaya da khare hena kupna nainabaga loinana leipa asida ahongba awonba madudi suriba singi awonba nomiba singi awonba lomi miyangi punsida adumba hena aduba yaifaba pornabagi damakta khare hena nainanabagi tanjado madu irabot celebration lawgani mahaki maru oiba party Communist Party mahar lingkhalama party Communist Party na irabot ki mahar khongun libaga loinana mahaki apamba aningbado madu fangnaba honabada andak ki sugumba thabu mase masi paksana palon tawgo loinana miyam mikap thohannaba honagani haiba pamse miyam da pawje Lamyanba irabot ningsing thauram pangba kanglub Socialist Students Union of Manipur SSUM Proletarian Feminist Movement Manipur POFM All Mighty Pangal Students Union of Manipur AMPSUM Socialist Students Association SWA Manipur amasung Young Communist League YCL na punsinduna semba Observation Committee na the Leimaram Yaifa Lamjing Lob LYLL ga puna kusam na duna ngasi Leimaram Santi Bazar da leiba lamyanba irabot ki mitam haikat leikat tamduna thabum ama chathagadaba lamyanba irabot ningsing thoram hongdokhrei ningsing thabum asada lamyanba irabot ki punsiga sagona duna leiraba September 13 kuntaruk amadi kuntrada tongan ba mafam singda lamyanba sigi ningsing thoram pak sana pangthokani loinana
Tang kuntra asida state level ki oiba achoba ching lemlaba thoramga loinana lamyanba irabot ningsing thoram pangba kangrupna irabot de pangthokadauri. Jananeta Irawat Memorial Trust Jimet Jiribamgi Lifetime President Dr. Chandam Kamal Singh na luchingduna Babupurada laiba Irawat ki complex sa lairiba lamyanba hizam Irawat ki mitamda miyamna lay sukatuna thabum amachupna chathagadaba Jananeta Irawat ningsing thoram hongdokhrei thoramgi makha chatharakpa oina numidangda lamyanba Irawat ki mitamda miyamna maira thanduna ikai khumnaba utkhi ningsing bayai September gi tang amadagi Jananeta Irawat Memorial Trust Jimet Jiribamna sinduna September Thasi chahi khudingi Irawat tha haina pangthokduna lakli thabum ama chupna chathagadoriba thoramasiga mari leinana Jiribamda leiriba tongan ba school singda chatuna Irawat ki matangda awareness piba yauna thoram kaya pangthokadauri. Haukiba August 13 mayumdagi thokraga Imphal More lambigi khongkhangda asiba hakchang oina fangkraba Iram Sifaidagi amom utamjit ki misibu yaningdaba fongdoktuna ngasi Iram Sifai awang lekai maira paibi imai bil singna lekai asigi community hall da wakat mifam chathakre ngasi gi wakat mifam maduda saruk yakiba JSC gi convener Khongban Tavam Gokul Chandrana mihat asigi achumba langla langchin lakadoriba September gi tang tarada Tariba Laikhidrabagi, Strada, Nangnaba, Lengak na Puthokadavani, Karigumba Puthoktrabadi, JSC Maikaidigi, Tongan ba CSO Singa Kusam Naraga, Akan ba Khongzang Sangsilagani Haki, Amaromda Laikhidrabagi, Apopi, Amom Pisak Machana, Misi Asi Chingnaningai Oi, Misi Asigi, Maramda, Lengak na Mityang Changbiduna, Atuba Matamda, Achumba, Langlalangjin Puthopiu Haki. Jariba Marak Asida, Kanagumba. Organization na civil organization na hiram asigi matangda ekoi mot pibiganu maramde ekoi huji ekoi JSC da mateng pangbiu misi asi yamna chingna ningai oiba misi ni tasingna misi asi koi kanagumba koi masa matomda si gani haibasi ekoi sungtha thajade masi sungchoi soidana karigumba mapan thongi natraga connect natraga karigumba amagi misi sungchoi soidana oigani haibasi ekoi thajai maramdona khone JSC gi maikai dagidi misi asi gi matangda achumba langla do sungchoi soidana Magi Sarda Boki Mamang the Putopio Habase, JC, my Kadi Tamjeri. I know Magi Langla Langjinje Kangnaba, Mayam Tarka, my gay TV, I pente Aduna Ichagi Maran Carino, Mihapa mi Putopio, Ichagi Maran Carino, Achi Mihapa Tuna Putopio. I Sarkagi, my gay Hajari, Mayam Timbiri Basita Hajari. Aduna Ichagi Langla Langjinje. Kang atuba matam na kang na ba TVU Iroi Semba Mamang Lekai Nupi Holy Dal na sindana ngasi Lekai asida leiba soibam ibom chagi mayumda nomagi oiba district level wari liba fangnabagi thauram ama pangthokrai ngasi thauram aduda Manipur gi Deputy CM Yumnam Joy Kumar Sangai Express ki editor Khomdram Khogendra Singh Khetrigao Kendra ki MLA Nahakpam Indrajit Singh amadi Tom TV ki executive editor Santi Salam na athoiba mithunglen Singh oiduna pangthokiba Fangnabagi Thauram Aduda, Manipur gi tongan ba mafamdagi wari liba kaya susaruk yaki. Ngasigi Thauram Aduda, Dal Asigi Treasurer Maisnam Sakhi Tombina Fongdorakpada, Ngasigi wari liba fangnaba asi Dal Asina Manipur government ki makhada register tawbadagi ahanba oina pangthokpani, matung tarakpadasu makhal makha kaya ki Thauram Singh pangthokani haiki. Wana hona jaraktuna ngasigi akhoi wari phangnaba sigi advisor oina thawpubiri ba akhoi oja pungyaiba khamba ojagi makhada akhoina ojana sinbi langbi duna akhoi ase ngasidi bharat ki oiba kala sangit ki mafam ama kanba ngamba se akhoi gi ojagi thaujandagi ni sigumba sarkar gi oiba kaidongba amata akhoi je resta tawba ngamdadana leijabadagi akhoi gi oja khambana puchanbi duna akhoi be resta tawrabagi matungjida handaki sina ahanba district level wari liba competition oina pangthok jabani Sarkar na thadarakpa polam sing yenthokpana miyamgi seba tawbani haba yaroi isa gi araiba puthokuna miyamgi waraba kanda mateng pangdrabadi mihut oibegi kanaba leite haina chatkiba lok sabha mikhalda wangoi kendragi mirep oikiba KH lokena fongdokrai wafam asi ngasi wangoi kendragi manung chanba irom
Maizraugi Toirei Haina Kangnaba Mafamda Nambul Turel Maril Tengduna Miyamna Ising Fangdabagi Awaba Mayok Nariba Sida Karada Wadabasu Kokhanabagi Wakalonda Pakatpa Dam Tingbagi Tabak Asigamari Lena Fondokibani Mahakna Makha Taraduna Kendra Sigi Local Area Development Funda Tadarakiba Senfam Sing Kadaida Tamkrabage Miyamgi Seva Taugani Haina Thoraklaga Asumna Miyamna Awaba Taraba Matamda Karigumba Makal Amatagi Tabak Taudana Tumina Laisinba Yaningde Haiki Amaromda ngasigi damasi thingzinba sina Wangoi Kendragi akoibada natana Bisempur Districti Laufam Karadasu Ising Fanghanba Ngamlagani Hainasu Mahakna Makha Takhi Ngasigi Dam Thingba Sigi Matangda Irom Maizrau Lomi Lupki member Ama Oriba Yumnam Chaubana Fongdorakpada Thenglabasu Thengna Ngasi Dam Thingliba Si Langthabal Hiangthang Chandra Nodi Haureibi Samuro Kodom Popi Mekolada Natana Masigi Akoiba Mafam Dalaiba Lofam Singda Kanaba Piragani Haki Mahakna Makha Taraduna Hauzik Manipurda Tengnariba Ising Fangdabagi Awaba Mayok Nariba Sida Wangoi Kendragi Oina Sarkargi Maikaidagi Karigumba Mating Amata Fangdaba Laibak Thibani Asumna Waraba Matamda Wangoi Kendragi Mirepsu Oikiba KH Lokena Araiba Machinery Putoktuna Miyamgi Awabada Mating Taubasi Yamna Nungaiba Fawi Haki Aigi wakalon aigi politics ki kulong sa awal law na sadi maram di miyam ge sewa tawge na aina thoksera punina miyam ge awa wala matam na sarkar na khakta thadar pa paisa adai sarkar na thadar potu khakta aina khutta paraga mayam da thadar madu parja ge sewa tawni nai lawbudi yaro habi wakalon de ngon de leche matung da su awada pa kya le matam da su aina dum mayam ge ngam mateng pangni Pagada mama tawiragadi akogi yamna long term policy da yam chawa mai pakpa lomi gi praja gi kana ba phangani ariba jaga ji da namun turing ising ji lallaga matam puna makte every guild hendana yamna pothok puthok pa yaba adugumba jaga amani waraba matam da akogi Manipur National People Party gi general secretary administration ju pai riba wangoi kendra gi social activist riba sar lokena aigi leiba khulai aduga ai hinging da miyam gi tawya ba thabak tawgone na lakvidana tawiri baji aduki matik nungaibo khoigi press media gi thuda khoigi lomi lukki ma kai degi nungaibo phongdok sari NPP ki luchingba ama oramba lekhidraba PA Sangmagi Humfutara Nithoirak Shuba Mapo Kumon Palan Thoram ngasi NPP Manipur State Unit na sinduna Lamyan Basanglenda Pangthokrai lekhidraba luchingba sigi mafamda ikai khumnaba utpa amadi mahaki mitamda laishukatpana mapung oiba saktam oikhiba thoramadada Chief Guest oikhiba Deputy Chief Minister Y Joy Kumarna lekhidraba luchingba sina Linkhalamba Party asi ngasidi Regional Party oina leirambadagi hauzikti National Party ama oibaga loinana party asigi mapangalsu kangkhatpagi chang noma nomagi hengalakli haiki Mana leitaba matam adai matam na koidi we were not in touch with NPP Mana leitaba matam dasu NPP am sakhat natri just only two MLAs katani kano Meghalaya de leba aduga ka ayamasi mana magi kari haini Magi mai khali wakal magi keno myamsi ayin kamdadi magi bacha nupa atomba konat samada sinaramba mani adu konat samansu yamuna khangaga hojiki khalaga hojiki hariba si darka oi habse mapana kari haini fulamba maru haigedra haidi haiba party se northeast ki entire northeast ki oina stand tonaba aduga isu khudingmaktasu lawgadaba khokadaba adugumba se darka oiba adugumba party mo ehma darka oibse macha nupa da sinaramba mali Thoramadуда Saruk Yakiba Health Minister L. Jayanta Kumarna ngasidi Bharat ki awang nongpok lamdamda leiriba aikhoi masal amata oina punsin bagi matam adu oire leikhidraba luchingba sina mangjaramba manglan adu aikhoina mangfauna hanbana ba hotna si haiki to wala ko to ba akogi diu share piun teina atna haiba ganda akoi madagi namat pi bung to ba aduna no east laiba prajasan marathon namba picked over for the bit manaba, temperamental again, but them to over was on the hand, Camus and say, Belly India, Camus and the Mount Tatan and Lobo to Madura, Madaki Tomojela, you think no item, and then not only Megale, the whole notice, but the people's movement, Amadakala, and the Wakalabala, but again, Matogana, the National People's Party, I would say, room to how we had I am
Paugi Marathana atenba break amamuk lugzari. Manipur ki ahan ba 24/7 cab service oiriba lamjing ba cab na ahan ba oina miyam gi damakta monsoon offer ama pijari. Pijari ba offer adudi 5% discount on any trip or any package. Akupamorol ki damak contact tobiyu Lamjingba Cab, Nagamapal Rims Road, Lamjingba Group Building, opposite to Lamjingba Nidhi Limited Imphal. Aikogi phone number 1800-1027-959 natraga 8794613154. Kangla food product ti iram dong gi aseng ma mahong yeng dio garlic mixer khatana tana kangla gi ano food item singi mahok khangla bada ngauroi daw kana bu leibu kangla Break imatung da taram nongchari makhata ba pauda Imphal Mayol da leiriba Kaisam Thong Kendra gi lengakna miyam gi yaifana bagidamak paikhatliba yaifa tharang sing mapung fana fanghanba ngamdri haina BJP Manipur Pradesh ki spokesperson RK Sivachandra na phongdokhrei ngasi kwa kaithel akham lekai da leiba Sivachandra gi sangai da pangthokpa kendra sigi Prime Minister gi Ujwala Yojana gi khangalaba beneficiary yankhai manga da lemna gas yenthokpaki thoramga mari leinana Sivachandra na Imphal Mayol da su leiriba kendra sigi miyambu lenga ki scheme kaya mapung fana fanghandaba si laibak thibani Kendra si lambi kaya nong taba matamda chatpa yadana leiriba si miyam gi khallaga sembiyo lenga ki scheme kaya fangna ba honabada miyambu achumba maikaida lamjingduna fangfam thokpa kaya fanghalaba matamda afaba chawkhatpa kendra ama oigani Amaromda khunai ama chawkhatpa haibasi khunai du da leiriba nupi singi semitlon fagat halaba matamda oigani haiki Both had the Bible like the Razniti wala politician or Rubagi on the both had hanjaning Madila Yaduga. Adu the Tadagiba that had a Kaiba Hangoiba Toduna Lapio Mating Panzage. Adu Nasi gas Nasi Yelisuna Roy Nasade Masi Mi Chani Muk Takalakumatam the maximum rejects a lake Kainoadi Sigi bank account of Maming Honoramba Adhar Maming Honoramba the bank account and Maming Amalaiba Adhar and Maming Amalaiba Suma Mayam Yaropanina City on record sat khidawni na phangbangam dabani kamai tawna koi self help group ki dumaina koi lupa lising ahum pi baduna loiba nate sustain tawba hayeng waibok hingba yaba kari scheme tawgada ga de puthokcharaga kaisam thongse koi na kajadraga su model city ama model town ama or model constituency ama ohenjagani aibse aina miyam pham thamjari Haukiba August Kuntarukta Tom TV na miyamda akhanaba paudam ama sandokraba matung lamsang kendra gi manung chanba ngariambam kwaksify da leiba mama mapa nauna kaina khaba machin manau ahumda ngasisu maikai kaya dagi mating panglakpa leptri ngasisu wakhal manaba mioi kaya punsinduna semba kanglei tengbang lupna angang ahum asida imung manungda sizinnagadaba pochai amadi acha atha kaya mating pangkhrei Amaromda Kangleipak News Tengbang Lup Nasu ngasi machin manau ahumgi mafamda ahanbagi oina selgi tengbang pikhrei ani shuba oina su makhata na pigani haina Lup asigi President Thongam Brozen haiki mahakna makhata na mamangda su mateng kaya pangduna lakli amadi matungda su lepalaitana pangkhigani haiki Kalepak News tema lukim makai dikisu akhoi laitalara ana ek school tambangam daba layamangam daba yum sabangam daba mayam singdu mamang thak tikisu mating pangduna lai aduga haiban marai pathirba angang ahum sigi makai disu akhoina Kalepak News tema lukim makai digi ahan bagi oina akhoi lising tranga mating pangbak chabani makha taba oina makoina karimba development khara ulaba matungda Kalepak News ki makai digi sungsoi choidana akhoi shampam masike sab araba shampam ama angang singa sida akhoi makhatan mating pangini haibase akhoi tum tebi ku thangda mianda pautum sike Kakching Runners na sinduna tha sigi nipandagi District Sports Association DSA Kakching ki playground da pangthokadoriba Kakching
World War II Memorial Run Manipurgi Anirak Shuba Edition da saruk yagadaba Lamjel Loi Singna Chathok Chasin Tawada Ayat Apan Pidanaba Amasung Event Asi Mai Pakna Pangthokpa Ngamnaba Tha Asigi Mangadagi Mapan Fauba Manipurda Ban Natraga Blockade Tawbidanaba Kakching Runners Manipurda Leiriba Loop Sing Amadi Miyamda Appeal Tawki State Kala Academy Awardee Morangthem Kumar Amadi Manipur Sahitya Parishad Awardee Thongam Ibo Chaubu Okpa Amadi documentary film Liklam Miyam da Fombagi Thoram Ama Ngasi Singzamai Chinga Makhada Leiba Leimayon Arts Center ki Hall da Pangthokrai All Manipur Music Association AMMA na Sinduna Pangthokpa Thoram Aduda MP Dr. R.K. Ranjan Amzugi Hanagi President W. Samjai Amzu AMMA gi VP TH Mangi Amadi Manipur Sarkar gi Culture gi Coordinator Nava Bolkenona Thoram Mapu ina saruk yakhi State Kala Academy Awardee M Kumar Amadi Sahitya Parishad Awardee TH Ibo Chaubu Ikai Khumna pa utki Isai gi lamda masak naiba mioi kayasu thoram aduda saruk yakhi Chief Guest oikiba MP Dr. R.K. Ranjan na haikibada aikhoi gi furup asigi oina culture gi saruk asi ningthina thamba tangai fade Lamsida Khongdariba Oza Guru Singbu Masak Khangbatai Lamdam Sigi Na Jagoi Isai Amadi Culture Bu Ningthina Thamnaba Achieve Ama Semnaba Archive Ama Semnaba Tangai Fade Haiki Karigumba Kanda in a pulling the Pausi, Mamma, Tawapari will laying it out. So when Hanchika Koinazatana, Koinavoid type thing, Tawo is a place. Bhupena Jarikara Sapatadi, any tune, Assamese feeling and sense, as he always attest to me, the quick Jakarta, the quick Shutari, although Bujiksoina, I am the hygienic was Manipuri, Baba, typical about music, typical about Sayexing at all. I must say, modern music, Mirai, but not about modern music, but the Sum Yala Yadaga. ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯃꯣꯗꯔꯅꯥꯏꯖ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯤꯄꯤꯀꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯁꯤꯁꯇꯦꯝ ꯑꯃ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛꯀꯤ ꯏꯍꯨ ꯑꯃ ꯑꯩꯈꯣꯏ ꯊꯣꯛꯂꯛꯀꯅꯦꯅ ꯈꯜꯂꯤ Thoram aduda saruk yakiba Amjugi Hanagi President W. Samjai na haikibada AMMA na masak naiba mioi sing masak khangbiba taram na okpasi yamna fai aikhoi gi leizariba culture gi masak sing asi ngasi gi mirol da khanghanba hotnaba tangai fade India gi masak naiba kaya Khangduna Leire, Masina Iramdamgi Oiba culture ki masak sing Kaunarakle Haiki. She would give whatever we see of classical music, Israeli music, she take a hope of Yamuna, she would be Amna, Simatu Pama Yamuna, when come to do Machine come and get platform to video Shama Mushi. I find working by the political buggy, Kungu, the little Kaja Lapa, Kunayana, Chocopic at the Cavalier. And I put a Tawai out of the human I don't know, Fana, MP, Ocean, MLA, Ocean, but the Ocean, Miam, I out of the here with Mugaboy. Seven Swati was sent over Amaro, Ravoro, and Joe, Miam, I was out of the Mugam. I could let me say, Miam with the Mutari back in the Mutari. Imphal West Zilla Parishad Office Matam Kaktana Thonglo le haina PRI member Imphal West ki Cherol amana hairakli Cherol asina makha tarakli badi chahi asigi oina MGNREGA gi Kuntra Mandates liable create Tauraga secure Chanduna CEO DPC Amadi official singna ahing pung Taramathoi Taranithoi Fauba overtime the Tabak Suraga Imphal West District na Lairaba Miyam ki damak numit masing yamna fangnaba hotnaduna mamang MGNREGA da India gi oina Manipur na khwaidagi mamaida leikhiba adu leitanabagi damak Manipur gi Chief Minister Amadi RD Minister gi pauktak makhada DPC na thawai yaungna hotnaringai cherekta maram chadana transfer taurakpa se Imphal West District ki Adaksha Jilla Parishad member Amadi Pradhan Singna Yaningde Hairakli Lakliba September gi tang kunipa namasung kunmapanda lamboi khongnang khongda Trade and Expo Center da Kumarjit Laishram na puthokpa Manipur Fashion Week ani shuba edition pangthoklagani haina fashion designer Kumarjit Laishram na ngasi Sagolban Terada leiba mahaki studio da pangthokiba paumi singa unaba amada phongdokhrei
Magna makha taraduna Fashion Week asi maru oina lamda masigi khutsa hairaba nupi amadi nupa singi handloom gi oiba pothok sing promote tawbaga loinana nauna inkhalak liba nupa nupi amadi trans model singda platform ama pinabagi pandamda pangthokpani masina national amadi international gi thakta lamda masigi natpu saktak nabagi khudong chaba amasu oigani haiki Koigi team di koigi helum da promote tawbani koigi weaver mayam se nupi fisabi mayam amadi nupa fisabi mayam amasu lairi suma mayam se koina suguma fashion events da koigi helum ga related oiba mayam se pothoga koigi international gi thakta hadi state not national amadi international gi thakta sugumba fashion events da koigi pothoga hena mayam na khangna na ba poto gi pandam da sinjabani aduga si khatanatana koigi inkhalakli ba koigi youth sing hai tare koigi model sing su moigi platform pb ba moina koigi suguma event asida koina moigi su chauna mapam happy aduga event asida koigi koigi hozik trans women sing ju koina support to boina moigi ju platform ma yaugani aduga model puna masing 38 model oigani nupi kuntra amadi nupa nipan oigani aduga hairi ba program asida koigi mapalam dagi international gi oina koigi masak nairaba Miss World Tourism 2018 gi former Paula Josinaina masa maksu koigi mafam sida la aga koigi event asida promote to bada support to bada yomina gani Thazaba yaba pau ama fangbadagi Thawal District Police ki SP gi mityeng makhada Lilong Police Alada amadi Anjuman Apun Bakangbu amana Chongtham Nungai Leima Chingmanaktagi drug lalonba miyoi ama heroin number 4 gram nifumanga dasmik mangaga konana fagatkrei faraba miyoi aduki mamingna MD alias atopa ming tomba kawi Moizing makha laikai dagini Nakalamoromda ngasi nungthilpung mga makhairom taba matamda Lilong Police amadi Aladagi apunba kangbu amana Lilong litan makhongdagi drug lalonba nupi ama heroin gram nipan ka kona na farba miyoi aduki mamingna Rezia atopa ming Bobby chahi nifu mapuroiba laikhidraba Anwar kawi Lilong hauroibi laira khongdagini Palibalenga asina Rilram Public Health Center asibu private NGO amada sinagani haina lokiba warip adu ngamloi haina Rilram Maring Organization na akonba mawongda yaningdaba fongdorakli cherol asina makha tarakli badi Rilram gi akoibada khundariba Maring Furupna khundariba Khulkun Lom asi PIC asigi makhada leiribani Maram aduna lengakna PIC asi mapung fana thabak tawhannaba chapchaba thabak lokhatpiu hairakli Go Clean, Go Green haiba pandamda ngasi Radiant E-Right na sinduna Sekmai Bazarda lam tu sit sengbagi thauram ama pangthokrai Sekmaida leiba Sekmaida nauna hangadaba Radiant E-Right ki pre-launching thauramga mari leinana pangthokiba thauram aduda saruk yakiba Radiant Group ki Managing Director Nepram Romeo na malengi oina honglakliba aing asakhal asi kokhanabagi damag akoibagi fibam luna na thamba mathokdai akoibagi fibam da sokloi pot chai sing seasonaba mathok tai haiki koina sigi cleanness ki oiba koina social service ki oiba koi program se koi thamjabani aduna yari makai mafam sida lubu nanba adu thamakanda henna environment da koina pusanjarei e vehicle siga ani si punjin laga henna koi green manipur gi semba wahan thoksi da henna koi phagani haiduna asigi program se koi tawjab Dedicated World Artists Union gi layi haina mingthonba sumang lila gi yaifa thongni thoram ngasi porompata leiba Performing Artist Center da pangthokrai pangthokiba yaifa thongni thoram aduda saruk yakhiba sumang lila asigi aiba babacha tongbramna lila asina miyoiba khunai gi marakta khenaba leiriba kaya asi mayek sengna takli lila asina ayengba kaya gi pukningbu pelhanbata natana loksing kaya piba ngamgani haiki Ansida leiba miyoiba singi marakta miyoibana khaiba yaba lei do karino haibdo masigi lila sida meyamda koisal hangbaga loinana koigi meyam jengbiriba lila sibu nungsibiduna miyeng tabiba khuding ki thamoi nungda lei sigi wahan tak to lahenna ba hona jabani yam kanna section lila sida koigi sangnaiba artist kharaju film gi ayam ju yaure adon lila se tawra siena haibri yamna haraw yara kibda aina yam penjaba nungaijaba haiba tare
lambi ki khudong thiba thodo amana maram oiraga hauze hangat ka khatpa ngamdana pikliba macha ahum ga loina duna hingliba pasoi kendra gi manung chanba langjing achauba chingmangdagi Thongam Anilgi imung Pasoi Block Congress Committee gi Vice President Administration Sadokpam Nongpok nganbana luchingduna ngasi Chana thaknaba polam sing khusinakrai thoramaduga mari leinana Sadokpam Nongpok nganbana ngasi gi tengbang polam asi kendra gi MLA AK Mirabai gi pauktak matung inapibani mamangdasu MLA na mateng pikrai Hauzik Anil na leiriba yum asi migida tapthoklaga sabani athuba matamda MLA Local Area Development Fund gi mahaki yum ama sanaba honaragani haiki Thongam Aningi yum da khone laksari basi magi ama thohaning daba thodok ama stand tawudagi masaseng ngamdana usi gyan tadadana leiba aduga magi imungse kogi masanupa 11 ka basina second tabak suraga Thaga lejaba masimana ohum adu nubisu leitraba aduna yamna nungaitaba thodok-sida kogi local MLA oibiriba Sri AK Mirabai madam gi through dagi aikoi pausi tajaradana adu madam nasu magi leiriba phibam asida mana pangba yaba mateng sengi oibat pangbigre aduga koi maki yumse migi yumda taptharaga pakhan masama sarga leiba sisu magi local area development fund dagi yum mama athuba matamda sabirini hai na chu takpire aduga iroina na akoina leijaba akoigi siang hawai chana thangna basing ase akoi pating khista chu oradi haidana anangi yumda ko thinjarapani Students Union of Kanglaipak Sukna Sinduna ngasi Johnson Higher Secondary School da Nipan Lakshuba State Level Spelling Competition pangthokrai changdam naba abat aduda tongan ba mahiloi sangsingdagi lakpa mahiroi lising amaga chani ga tara taruk na saruk yakhi Category ani thokna khaidokpuna pangthokiba changdamnaba aduga mari leinana Suki General Secretary Ningthaujam Roses na hai competition asi lamdam asigi mahiroi singi lotuna leiriba talent sing asibu khangnabagi khudongchaba ama pibaga loinana masagi haithoi singthoiba adu hengat hannabagi pandamda haukiba chahi singdagi pangthoktuna lakli ngasi pangthokliba competition asidagi khangalaba mahiroi sing lakliba September gi tang 15 da MIMS ki hall da final pangthoktuna athoi ehen sing khangani haiki Lotuna lairiba mairoi singi mai talent mem sing asibu malemgi hidanabagi lambi asida saru yaba aduni masida akhoi ngasigi spelling competition asida ngasigi final round na date 15 mim solda tokjaragani Paugi marathon aten babre ama muglosari Sheer dreams in her eyes. Dreams to fly. Dream to bring a smile. Thanks AHM for making our dreams come true. AHM, a complete air hostess training institute. Admission is going on for Ruman Technologies. Free computer training and other courses. Facilities available. Placement assistance. Free books. Traveling allowance for girl students. Government recognized certification. Free uniforms. For more details, please visit Ruman Technologies, Kwakaithil Bazaar, Imphal, near Manipur Rural Bank. Contact number 8787583445 or 8787304075. Mail us at infalwestpmkk@ruman.net or massmanipur@gmail.com. Ruman Technologies. Break matung da taram nok chari makhataba pauda Bisnupur district ki manung chanba Borayangbi Gram Panchayat ki special gram sabha mifam ama Khoizuman tabi awang laikai community hall da pangthokrai thoram aduda Moirang block ki BDO ke Jadumani Gram Panchayat ki Pradhan TH Bino Kumari Upa Pradhan L Mani Maitai amadi ward member singna athoiba mithunglen sing oina saruk yakhi BDO amadi Panchayat Secretary na MGNREGS ki hongliba Lonchat Singi Maramda Wangang Tuna Job Card Holder Singna Togadaba Amadi Toroidaba Sing Mamutana Kaminaki. MGNREGA Gimakada Anova Job Card ki thabak lakosida mamutana khangnabagi damakta akoina special gram sabha se pangthok sabani aduga yamna nungaina akoina asi makha tana thabak suba yananaba aduga
ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯟꯗꯛ ꯁꯨꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯨꯒꯗꯒꯦ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯃꯁꯥ ꯂꯥꯛꯄꯤꯗꯨꯅ ꯑꯁꯤ ꯈꯪꯍꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯅꯨꯄꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯅꯧꯅ SP ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯔꯛꯂꯕ ꯄ꯭ꯔꯤꯌꯥ ꯗꯔꯁꯤꯅꯤ ꯂꯥꯏꯁ꯭ꯔꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯀꯥꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯄꯤꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯗ ꯒꯨꯗ ꯀꯔꯃ ꯐꯥꯎꯟꯗꯦꯁꯟ ꯊꯥꯡꯒꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤꯕꯗꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯁꯤ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ SP ꯄ꯭ꯔꯤꯌꯥ ꯗꯔꯁꯤꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤꯒꯤꯗꯃꯛ GK ꯐꯥꯎꯟꯗꯦꯁꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯔꯤ RVD Indian Service na sinduna Indian Oil Corporation Limited IOCL gi humfu suba mapokumon thoram pangthokre ngasi RVD Indian Service ki office ta pangthokiba thoram aduda SBI Secretariat Branch ki Chief Manager KH Okendra Singh IOCL Imphal 2 gi Cell Officer T Hauki RVD Indian Service ki Proprietor G Robindro amasung G Brazamala Devina athoiba lengbirakpasing oina saruk yakhi ngasigi thoram adugi saruk ama oina lambida lakpa miyamda athum ahau amadi uchara singsu yenthokhi athoiba mithunglen ki oiba warol piraduna IOCL gi Cell Officer T Haukip na hai malem gi oina thengnariba aing asa khal kaitharakliba sidagi kharadang orabasu kanba ngamnaba miyamda uchara yenthokpa amadi thaminaba LPG sizinaduna umang kokthokpa thingminasi haiba paujal galoinana ngasi asigumlaba thoram asi pangthokpani RVD Indian Service na laurakliba khudong khongthang asigumna Manipur da leiriba LPG distributor singasu tauhaningi haiki Langban Haikat Laikat Tamba Celebration Committee Oinam na sinduna Langban Haikat Laikat Tamba gi thoram ama ukhak sangdabi Oinam Public Hall da pangthokre ngasigi thoram aduda Oinam gi laikhidraba thawai singi mafamda dharma gi laison tinsol kaloinana miyamda Haikat Laikat tamki Mairi Club MC Lakhipur Jiribamgi Naharo Singh Sinduna ngasi laikai asigi akoibada uchara chahum rom thakre uchara thabagi thoram asi nomaizing khudingki pangthoklagani amadi Manipur da leiriba laikai khudingna asumna haunaruba tawdana uchara sing marangkaina tharabadi malemgi oina honglakliba aing asagi khalasi kharadang orabasu kanba ngamgani haina MC Lakhipur Jiribamgi General Secretary L Pibaren Maitai na fongdokre Voluntary Network for Green Earth Khangabok na sinduna ngasi Khangabok ki tongan ba mafam singda lamdam adom ki laikhidraba singi mingda uchara kya thakre uchara thajinba aduga mari leinana network asigi convener L Devana hai laikhidraba ima baba ichil inau singi mingda uchara thajinduna makhoi makni khana senabirabadi soidana u sing adu hingani amadi mahuksagi khal ngaktuna thamba ngamgani haiba wakhalonda laikhidraba singi mingda uchara thajinba ki khongthang asi network asina paikhatpani Masiga loinana langbal thana lakpada laikhidraba singi mafamda tarpon katpagi mangoinana makhoi makni khanbiraga uchara thajilabati ngasisu aikhoigi irakta hingli haibagi emotional feeling adu laiba ngamgani amade tangdu laitaba khunai ama soidana oirakani khalli haiki Amaromda Jiribam ki Babupurada leiba Manipuri Sahitya Parishad Jiribam ki office oina sizinariba Raja Ram Mohan Roy ki library ki akoibada Sahitya Parishad ki member sing amadi Friendly Environment Warrior FEW Jiribam na Jiri Green Mission ki makhada uchara kya thakre Thoramaduga Mari Lenana Manipuri Sahitya Parishad Jiribam ki General Secretary T.H. Sarat Kumar na fongdorakpada ngasi FEW Jiribam na Manipuri Sahitya Parishad ki akoibada laktuna amadi Parishad asigi member singa loinana uchara kaya thabata nantana lamtu sengdokpa si ubada apenba poi haina thagatpa fongdokhi Lamdam asida ahanbo oina angang singna makhal makha kayagi sanaba yaba mafam ama oiriba Happy Feet ngasi Ananda Singh Academy manak Old Chekon Road da hangdokre ayuk nungthil amadi numidang ki matamda angang singna sanabagi khudongchaba pigadariba mafam asida matamga chunaraba sana khonabagi polam kaya thamli Mamang chahida pangthokibagom CC School Friends na sinduna ngasi school asigi akoiba mafam singda lamtu sengdokpaga loinana uchara sing thakre Chathakiba lamtu sengba amadi uchara sing thabada da school adugi principal Sinam Indrani amadi Students Union ki member sing su saruk yakhi
Manipurda maming leireba pebet ban matam khara lepduraba matung Hype company ki meeting makhada amuk hana miyam ki seba tauba hauragani haina phongdokhrei wafam asi ngasi chingmarong da leiba Spoon restaurant da Hype company amadi pebet ban ani ki marakta yana cherol ama khutyek pinabagi thoram amada Hype company ki director Sadananda angomna phongdokhibani Thoram aduda mahakna makha taraduna chahi asigi November gi ahanba cherol da Delhi da pangthokadoriba North East Music Festival da pebet ban gi ahanba stage performance pinaba sem sare haiki Hype Haribizi, the service related, Wina Tauba, Adu Mukani company, Kogni, and the Equi de Vida, Jungi, Tang Anida, BAV, Meet and Lab Tour in India, Haina Manipurna, Jungi Tang Anida Tore, the 31st in the Delhi, the Togizu, Ahuina Toga Sinja Givini. Advanta Taudana artisting label Amada Pulangnabi, Ahuina Honavajida, Ahuna some Tirapumatamda, Manipur artisting you. Aku juga kita mutu muji level berpeng ngamui hari ki pandam tu dah aku ina hari ba artis PBC dah ihan han aku ina hanya jarum mutu dah aku ina ngasi thorom si tahu ni. State government na government amadi lanai school singda tamliba angang singna puriba school beki arumbaki chang lep khrabasu ngasi fawba Guwahati ki oina mapung fa na chatnadri state government na hokiba May kuntra fawgi manungda school amadi education department singda angang singna puriba school bek singi arumbaki chang lep thoktuna chana hanaba khanghan khiba laikhrabani Adum oinamak school kharada chatnaba hokrabasu ngasisu school ayambadadi hariba chatna kanglon asi mapung fana inba oidri lengak na pikhiba chatna kanglon gi matung inadi class 10 fawbada tamliba mahiroi singna puriba beki arumba si kg manga oigadabani masigi damakta mari leinaba loisang singi akhanaba kangpu amana district amadi block singda yengsinaba khanghan khibasu leikrei education department ki maikai digi hariba chatna kanglon asi project kaya ama leibana hauzi maki oina kupna yengsinba ngamdri Adubu mahiroi singi yaifa thaurangi damak yenglaga tung koina thabak kaya taunaba thaurang tauri hairi Assam da ngarang NRC gi aroiba list phongkraba matung Manipur Mizoram amadi Meghalaya da NRC da yauhogdaba mioi sing sangsinnaba honarakpa yabagi oithokpa leibana state sing asida checksin thaurang lokhatpa haukrei nakalamaramda Assam lengakna National Register of Citizens NRC gi final list phongkhibaga loinana miyamna yengnabagi damak hongdokliba Hangdokhiba official website adu ngarang NRC ki final list hek phongkhiba minute khara ki matungda mi masing yamna changmanbana maram oiraga miyamna yengba yakhidrei atopa thodok amadana ngarang NRC ki final list phongdringaida nupi ama wall dagi chongthaduna sijakhrei Tezpur town gi Dolawari village da thokhiba thodok aduda leikhidarbi Sayera Begum NRC ki lista mahaki maming yawraklaroi haibegi wakhalda thawong adu chathatkibani haina chingnari Adum oinamak ngarang phongkhiba NRC ki aroiba list aduda leikhidrabi Sayera Begum gi imung manung gi miyoi sing yawrakhi hairi Nupi Sumang Lila Haiba Hiramda Hokiba August ki tang tara taretagi numit tara manga ni chupna Art and Culture Department Government of Manipur ki mityeng makhada Manipur State Sumang Lila Council na sinduna Imphal East Palace Compound da leiba Iboyama Sumang Lila Sanglenda chatharakhiba workshop adu loisinbagi thoram ngasi Sanglen asida pangthokhrei workshop loisinba thoram aduda saruk yakhiba Art and Culture gi Director Aribam Sivdasna Lamdam asigi tanglaba Sumang Lila art form asina hena malemda lamdam asi sak takpada achoba daita lauribani tawbatapu hariba art form asi nupi khaktagi oiba ek sing puthokpa ngamjabagi pandamda asigumba workshop asi pangthokchabani haiki East Zone Cultural Center Ministry of Culture Government of India gi center makada Department of Agriculture na Bagi all Manipur State Sumang Lila Council da kusan naraga pangthokpa adugumba workshop amane bagi lairiba Manipur da lairiba different art forms performing art form mayam sing asidagi yamna riyar oiba adugumba ama agadi nipi Sumang Lila habisi masigi kanasi amtang akabat sumi habadu khandara matungda akoi lakhatpa kanone thang amane Paugi Marathana atenba break ama muglogzari. Half marathon run. Ichanupi gidama. Ichanupi gidama.
हक्सांग फबा खुनाय अमगी दमक हाफ मैराथन रन असिबु याउबी लमथागदब मफम सेंद्रा सिखुंगदगी न्यू मिनी सेक्रेटरीट डीसी ऑफिस कॉम्प्लेक्स ऑर्गेनाइज्ड बाय डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर पावर्ड बाय डिस्ट्रिक्ट पुलिस बिष्णुपुर Open category for all ages, men and women. फॉर्म सबमिशन तौबगी अरोइब डेट ना September 10, 2019 कौबिरगनो September 15, 2019 For details, please contact 9378 121 752. ब्रेक की मतुंग दा ताराम नौचरी चाही खुदिंग की क्वार्टरली फोंगबा जर्नल मणिपुर एफियर्स न साफोंग लखिबा कुमजा अमा फारकपगा इरोइनना 1 year completion anniversary ngasi मणिपुर प्रेस क्लब ता पांगथोखरै थौरम अदुदा PWD की चीफ इंजीनियर एन नोरेन मणिपुर असेंबली की डेप्यूटी डायरेक्टर एल बिमोल इकोनॉमिक्स डिपार्टमेंट मणिपुर यूनिवर्सिटी की फैकल्टी डॉक्टर चिंगलेन मैस्नाम DMO बिष्णुपुर TH नवकिशोरना थौरम की अथोइबा मिथुंगलेन सिंह ओइना सरुक याखी इकोनॉमिक्स डिपार्टमेंट मणिपुर यूनिवर्सिटी की फैकल्टी डॉक्टर चिंगलेन मैस्नाम ना हाइखिबदा लमदा मसी की चौखत थौरांग अमदी तुंगी लेवाक लो मेकर सिंह अमदी लेंगाक चुकली पारिबा सिंगी खुत्ता लई लेंगाक न पुथोरक्लिबा प्रोग्राम अमदी स्कीम कया असि अनौ अनौबा ओइबना स्कीम सिंग असिगी कानाबा अमदी खुदोंचाबा कया अमा खंगदबना प्रजा मियामदा पाक सना यौहनबदा मीडिया के अचौबा रोल लई हाइना महाकना हाइखी हौजे अमुक सानाबगी पाउ फंबिगनी ngasi New Delhi gi Siri Fort laiba DDA Sports Complex sa pangthokiba kunmari shuba inter school talent sports roller skating championship lisingni taramapan kunda Manipur dagi hokhibe international model and social activities mayang lambam daina gi macha nupi atonbi RK Pensina gold medal gi mana phanglaktuna Manipur purakhrei RK Pensi mamangdasu asigumba event kayada medal kaya lokhrei hauzi RK Pensi Rawat Sports Academy RSA da skating ki training tawribani Hokiba August Kuntra dagi Hoduna All Jiribam Sports Association AJSA na senduna Jiribam Higher Secondary School gi playground da team 13 na saruk yaduna chathakiba Tarataruk Shuba Chandam Inunganbi Memorial Mini Voice Under 13 Football Tournament isini 18 gi ngasi sanakiba Sonapur GP Sports Association na KMYC Timbu Gold Mari Anida Maithiba Pikrai Manipur Amateur Kho-Kho Association MAKKA Imphal gi mityeng makhada Uyal Youth Information Club and Library Uyal na sinduna tha asigi manga fawba chathagadaba nifu mari shuba Manipur State Senior and 31st Manipur State Junior Kho-Kho Championship lising ni 18 ngasi Thobal District ki UYICL Ground Uyal da hodokhrei nupa amasung nupi ki pun team kuntra humdoina saruk yakiba championship asi hodokpagi thoramda Deputy Commissioner Thobal N Bandana Devi Additional SP Law and Order Thobal TH Desorjit District Exchange Officer Thobal TH Subhas Kumar DRDA Thobal gi Project Officer Sapam Navachandra MAKKA gi President ki Baroni amasung Vice President O Budina athoiba lengbirakpasing oina saruk yakhi championship asi ngasi sanakhiba nupa macha singi match da Siko da Cisco Hairokna PYDC Cherapurbu set point 25-17 da SYSCA Salungfamna JAK Ebu set point 17-5 da amasung CHMYDA Sangai Yumfamna SHGIRCS Pangal Tavibu set point 96 da thoiki
Nupi macha singi matchana SYSCA Salungfamna PYDC Cherapurbu set point 14-7 da maithiba pikhi. World Martial Art Union Sinduna South Korea gi Chongju Stadium da Laibak Chamaga Taruk na Saruk Yakiba Chathariba Taranipan Shuba World Martial Art Festival gi ngasi humni chankray ngasi humni chanba numita mafam anida taekwondo wushu amadi atay martial art kyada athoy ahen tanaki tongan ba Laibak kun humdoi gi manungda India gi thang tasu contest asida ani shuba round gi performance ukhi. Ngasi nungthil pong kiba pauche singda kari maru ba pau yok hibage habadu mayam punam yeng taminasi. Kangleipak ki maira Anganwadi Center sing yengsinaba monitoring committee ama semlagani Chief Minister miyo ema chingnaningai oiba mongda thori yanduna siramlei mishi asigi matangda miyamna irang hokre Chief Minister amadi Principal Landhoni gi mitam mai thakre LLI scheme fail oibadagi lokta khongbalda leiba lopari lising nipan ga chongwa lo uba yadre IOCL gi humpu suba mapok thoram pangthokre Paujel Lamyamba Iravat ki manglan thugaina ba honarakpa yaroi Sotin Kumar Handak Chahigi oinasu Khelen Thokso Media Fellowship piragani Lamyanba Iravat ki ningsing therom pangthokre Kangla Pau Chief Minister na Posal Maha hogdokre Anganwadi Center sing yengsinanaba monitoring committee semlagani Bireng Ngasidagi Motor Vehicle Amendment Act chanaba hokre yu ngaura gari thobada lupa lising tara fine yauri Pungsong amadi kansum lambi drug karbar tawba singi chatfam oire Laisio Pandam Manipur dasu Posan Maha scheme hogdokre Anganwadi Center sing yengsinanaba district level amadi block level gi thakta committee amam athubada semlagani Chief Minister Union Minister Kiran Rijiju hayeng Imphal da lakpaga loinana Sports University safam yengsin gadawri Air India Private ta yenthokpa amasung bank sing muthatpa yaningde CPI Loisilakpada maru iba pau amuka na pizari. Numit nifu mangani chathagadaba electors verification program tungan ba district singda hogdokre. Khidrabi Babysna gi yum gi miyoi sing police na fanaba honare hariba wafam ase yumfam yaudabani haina Imphal West ki SP ke Mega Chandra na haikre Babysna misigi mayokta miyam na Chief Minister and Biren amadi Principal Landoni gi mitam mai thaduna khongjang sangsin kre kung ifunipan gi General Strike sawat na bawarep na kre Amadi Anganwadi Center sing monitoring committee semduna yengsanba hauragani haina Chief Minister and Biren na phongdokre Ngasigi oinadi Manipuri pau matang swaida loisare miyeng tabiriba singbo amuka na khurumjari